ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅꯣꯛꯇꯦꯅ ꯅꯤꯁꯥꯅꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯉꯍꯥꯟ ꯃꯈꯩꯒꯨꯝ ꯉꯁꯤꯁꯨ ꯑꯌꯨꯛꯇ ꯕ꯭ꯔꯦꯗꯦꯟꯒ ꯁꯤꯡꯊꯥꯡꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯣꯐꯤꯁ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯅ ꯕ꯭ꯔꯦꯗꯦꯟꯗ ꯍꯥꯏ. ꯕ꯭ꯔꯦꯗꯦꯟꯁꯨ ꯍꯥꯟꯅꯒꯨꯝ ꯀꯩꯁꯨ ꯈꯟꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯅꯤꯗꯨ ꯍꯥꯏꯅꯔꯒ ꯁꯤꯡꯊꯥ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤ. ꯁꯣꯝꯗꯁꯨ ꯅꯣꯡꯊꯥꯡ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕꯗꯨ ꯁꯤꯡꯊꯥꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ. ꯁꯅꯥꯒꯤ ꯏꯃꯨꯡ ꯌꯥꯎꯅ ꯄꯤꯒꯦ ꯍꯥꯏꯅ ꯉꯔꯥꯡ ꯉꯥꯎꯔꯤ ꯍꯥꯏꯈꯤꯕꯗꯨ ꯑꯇꯩ ꯄꯨꯝꯕ ꯄꯤꯈꯤꯗ꯭ꯔꯕꯁꯨ ꯁꯅꯥꯕꯨ ꯂꯧꯊꯣꯛꯅꯕ ꯄꯥꯝꯕꯩꯗꯤ ꯊꯤꯔꯛꯂꯤ. ꯅꯣꯡꯊꯥꯡ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯔꯛꯄꯗꯨꯗ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ. ꯃꯥꯡꯒꯣꯟꯗ ꯄꯥꯔꯤꯗꯨ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯃꯆꯦꯅ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯊꯥꯡ ꯎꯕꯗ ꯁꯅꯥꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯅꯥꯀꯟꯗ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ. ꯅꯣꯡꯊꯥꯡꯁꯨ ꯆꯪꯁꯤꯜꯂꯒ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯪꯂꯛꯂꯤ. ꯈꯣꯔꯥ ꯊꯣꯏꯕꯗꯤ ꯂꯩꯈꯤꯕꯅꯤ. ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ. ꯁꯅꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯤ. ꯕꯕꯥ ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯑꯣ. ꯊꯣꯏꯕꯁꯨ ꯇꯥꯔꯗꯨꯅ ꯂꯤꯠꯂꯤꯕ ꯃꯐꯤ ꯐꯨꯔꯤꯠꯇꯨ ꯁꯦꯝꯅ ꯊꯣꯔꯛꯂꯤ. ꯅꯣꯡꯊꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯗ ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯅꯣꯡꯊꯥꯡ? ꯑꯩ ꯑꯍꯜꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ. ꯀꯩ ꯃꯇꯥꯡꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯗꯅ ꯏꯕꯨꯡꯉꯣ. ꯑꯍꯜ ꯍꯣꯏꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯦ ꯑꯩꯅꯉꯁꯤ ꯌꯣꯟꯊꯣꯛꯑꯅꯤ. ꯋꯥꯗꯨꯗ ꯃꯄꯥ ꯃꯆꯥꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯅꯩ. ꯊꯣꯏꯕ ꯅꯣꯡꯊꯥꯡꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯣꯡꯊꯥꯡ, ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯕꯒꯦ? ꯏꯕꯨꯡꯉꯣꯅ ꯃꯐꯝꯁꯤ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯨꯗꯨꯒ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ. ꯑꯍꯜ ꯅꯪꯒ ꯑꯉꯥꯡ ꯅꯨꯄꯥꯁꯤꯒ ꯂꯩꯔꯁꯨ ꯁꯅꯥꯗꯤ ꯑꯩꯒ ꯂꯩꯔꯅꯤ. ꯁꯅꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯒ ꯂꯩꯗꯣꯏꯕ? ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯐꯝꯗ ꯄꯤꯒꯗꯧꯔꯤꯕ? ꯑꯩꯈꯣꯏꯁꯤꯕꯨ ꯅꯪꯅ ꯂꯩꯗꯨꯅ ꯊꯝꯂꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯅꯪꯅ ꯌꯣꯟꯅꯤꯡꯕ ꯃꯐꯝꯗ ꯌꯣꯟꯕ ꯌꯥꯕꯒꯨꯝ ꯅꯪꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯂꯧꯐꯝꯁꯦ ꯌꯣꯜꯂꯅꯤ, ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯌꯨ. ꯑꯗꯨꯁꯨ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯕꯒꯨꯝ ꯅꯪꯅ ꯑꯃꯨꯛ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯕ ꯌꯥꯕ꯭ꯔꯣ? ꯑꯉꯥꯡ ꯃꯆꯥ, ꯅꯆꯤꯟꯗꯨ ꯌꯥꯝ ꯈꯨꯝꯒꯅꯨ. ꯅꯈꯣꯏꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯏꯕꯁꯦ ꯑꯆꯧꯕ ꯃꯔꯝ ꯑꯃꯒ ꯂꯣꯏꯅꯅꯅꯤ, ꯂꯦꯝꯅ ꯌꯣꯛꯄ ꯅꯠꯇꯦꯅꯦ. ꯑꯩꯈꯣꯏꯁꯨ ꯅꯪꯒꯤꯁꯤꯗ ꯂꯦꯝꯅ ꯂꯩꯕ ꯅꯠꯇꯦ. ꯃꯤ ꯑꯃꯒꯤꯗ ꯂꯩꯔꯝꯃꯁꯨꯅꯦ ꯑꯗꯨꯃꯛ ꯍꯤꯡꯉꯝꯒꯅꯤ. ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯊꯥꯛꯄꯒꯨꯝ ꯉꯥꯡꯒꯅꯨ. ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯂꯧꯖꯕꯅꯤ. ꯌꯥꯔꯦ, ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯅꯪꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕꯗꯣ ꯌꯣꯟꯖꯍꯧꯔꯣ ꯑꯗꯨꯝ. ꯁꯅꯥ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯕꯥ, ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯁꯤ. ꯅꯈꯣꯏꯗ ꯑꯩꯅ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ. ꯆꯠꯄ ꯌꯥꯔꯣꯏ. ꯑꯩꯅ ꯑꯌꯥꯕ ꯄꯤꯗꯅ ꯃꯐꯝꯁꯦ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯝꯕꯔ 4 ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯇꯥꯛꯇꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨ ꯑꯩꯅ ꯐꯥꯍꯟꯒꯅꯤ. ꯑꯃꯨꯛ ꯍꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯔꯛꯄ ꯉꯝꯗꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ. ꯇꯥꯃꯣ ꯅꯣꯡꯊꯥꯡ, ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯣꯡꯖꯕꯅꯣ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯔ ꯌꯦꯠꯄ ꯇꯥꯔꯦ. ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣই. ꯑꯗꯨꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯖꯧ. ꯃꯥꯂꯦꯝꯁꯤꯗ ꯅꯣꯡꯊꯥꯡ ꯅꯠꯇꯅ ꯅꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯉꯨ. ꯅꯣꯡꯊꯥꯡꯗ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯗꯨꯅ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ. ꯁꯅꯥ ꯂꯩꯕꯥꯛ ꯃꯊꯛꯇꯨꯗ ꯒꯦꯠ ꯐꯝꯊꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ. ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯄꯥꯗ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ. ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯇꯣꯟꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤꯗ ꯄꯣꯛꯂꯝꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯍꯤꯡꯍꯟꯒꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯥꯡꯍꯟꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯈꯇꯪ ꯃꯈꯥꯁꯨ ꯊꯥꯕ, ꯏꯄꯨꯝ ꯊꯤꯠꯅꯁꯨ ꯅꯣꯝꯕ, ꯁꯨꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯀꯣꯝꯗ ꯆꯤꯡꯊꯕ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯝꯅ ꯍꯤꯡꯍꯟꯅꯕ ꯄꯣꯛꯄ꯭ꯔꯣ? ꯊꯣꯏꯕ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯍꯪꯂꯤꯕ ꯃꯌꯥꯝꯗꯣ ꯈꯨꯝꯕ ꯉꯝꯗꯦ. ꯃꯃꯤꯠꯇ ꯏꯔꯥ ꯀꯥꯅ ꯂꯩꯃꯥꯏꯗ ꯇꯤꯡꯊꯥꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯤ.
ꯄꯥꯔꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯃꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯆꯤꯆꯥ, ꯕꯕꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ, ꯆꯤꯆꯥꯁꯨ ꯀꯞꯀꯅꯣ꯫ ꯁꯅꯥ ꯃꯧꯄ꯭ꯋꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯕꯨꯡꯉꯣ, ꯆꯤꯆꯥꯒ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤ꯫ ꯏꯆꯦꯅꯤ ꯏꯄ꯭ꯋꯥ ꯑꯁꯨꯛ ꯋꯥꯕ ꯍꯧꯅꯗꯤꯌꯦ꯫ ꯆꯤꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯆꯤꯆꯥ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯕꯨꯡꯉꯣ꯫ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗꯨꯗ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯗꯨꯕꯣ? ꯑꯉꯥꯡꯅꯤ, ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯅ ꯇꯧꯗꯨꯅ ꯑꯉꯥꯡꯗꯨꯕꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯜꯂꯤꯕ ꯀꯩꯒꯤꯅꯣ ꯁꯅꯥ? ꯁꯅꯥꯄꯤꯅ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯌꯥꯏꯐꯔꯦꯜꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯤ꯫ ꯌꯥꯏꯐꯕꯨ ꯎꯕꯗ ꯁꯅꯥꯗꯨ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯌꯥꯏꯐꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯔꯤꯕꯨ ꯀꯣꯜꯂꯤꯕꯗꯨꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯦꯝꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯕꯥ, ꯑꯉꯥꯡꯁꯦ ꯊꯤꯟꯕꯤꯎꯔꯣ꯫ ꯊꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯃꯈꯥꯗ ꯐꯝꯗꯨꯅ ꯀꯞꯄꯗꯨ ꯂꯦꯞꯇꯦ꯫ ꯌꯥꯏꯐꯁꯨ ꯆꯪꯁꯤꯟꯗꯨꯅ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯊꯦꯝꯂꯤ꯫ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯇꯣꯛꯑꯣꯃꯤ ꯅꯪꯕꯣ꯫ ꯌꯥꯏꯐ, ꯑꯁꯨꯛ ꯋꯥꯕ ꯃꯄꯣꯛꯁꯤꯕꯨ ꯃꯄꯣꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯄꯦꯟꯊꯣꯛꯎ ꯍꯥꯏꯕꯅꯣ ꯑꯩꯕꯣ? ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯀꯞꯂꯒ ꯅꯪꯅ ꯂꯥꯎꯔꯒ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯌꯥꯔꯕ꯭ꯔꯣ? ꯑꯍꯜ ꯑꯣꯏꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯕꯕꯥꯗ ꯅꯪꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕꯗꯣ ꯕꯕꯥꯗꯣ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ? ꯃꯁꯤꯕꯨ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯁꯅꯥ ꯀꯞꯂꯤ, ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯜꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯁꯤꯒꯦ ꯈꯟꯅ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯁꯅꯥꯗꯨ ꯃꯈꯨꯠꯅ ꯇꯥꯔꯤꯕ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯌꯥꯏꯐꯔꯦꯜ ꯆꯪꯈ꯭ꯔꯤꯕ ꯁꯅꯥꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗꯨꯗ ꯈꯜꯍꯧꯔꯤ꯫ ꯀꯩꯅꯣ ꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯐꯣꯟꯒ ꯄꯥꯏꯔꯖꯥꯠꯂꯣ? ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯀꯩꯝꯇ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯀꯥꯏꯗꯒꯤ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯣꯏꯖꯥꯠꯅꯣ? ꯁꯅꯥꯁꯨ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯌꯥꯏꯐꯗꯨ ꯆꯨꯔꯤꯗ ꯐꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯁꯅꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯁꯅꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯐꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯃꯆꯤꯟꯗꯒꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯀꯥꯝꯊꯣꯔꯛꯂꯤ꯫ ꯅꯪ ꯐꯣꯟ ꯑꯃ ꯂꯩꯔꯕꯣ? ꯂꯩꯇꯦꯗ, ꯃꯤꯒꯤꯅꯤ꯫ ꯀꯅꯥ ꯃꯤꯒꯤ? ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯉꯝꯕꯗꯣ, ꯃꯥꯒꯤꯅꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯤ ꯅꯪꯉꯣꯟꯗ ꯀꯃꯥꯏ ꯂꯩꯔꯤꯕ? ꯑꯩꯅ ꯐꯣꯟ ꯑꯝꯇ ꯄꯥꯏꯗꯕꯗꯨꯗ ꯄꯥꯏꯌꯣꯅ ꯃꯥꯅ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯂꯧꯍꯧꯔꯤꯕ? ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯗꯨꯅ ꯀꯅꯥ? ꯑꯗꯨꯁꯨ ꯃꯥꯅꯤ꯫ ꯅꯤꯁꯥ ꯆꯥꯕ ꯃꯤꯗꯨꯒ ꯅꯪꯅ ꯂꯥꯛꯁꯤꯟꯅꯅ ꯂꯣꯏꯅꯩꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯉꯝꯅꯕ ꯊꯣꯔꯛꯄ ꯋꯥꯗꯨꯗ ꯅꯪꯁꯨ ꯄꯪꯊꯔꯕ? ꯄꯪꯊꯗꯦ꯫ ꯄꯪꯊꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯥꯒꯤ ꯋꯥꯗꯣ ꯅꯪꯅ ꯇꯥꯔꯤꯕ? ꯗꯥ ꯌꯥꯏꯐ, ꯍꯧꯖꯤꯛ ꯃꯥ ꯂꯥꯛꯀꯅꯤ꯫ ꯅꯣꯡꯊꯥꯡ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯎꯅꯔꯕ ꯅꯣꯡꯊꯥꯡꯒ ꯃꯥꯒ ꯁꯣꯏꯗꯅ ꯈꯨꯠ ꯌꯥꯎꯅ ꯈꯠꯅꯒꯅꯤ꯫ ꯑꯩ ꯀꯩꯗꯧꯅꯤ ꯗꯥ ꯌꯥꯏꯐ? ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯒꯤ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯍꯪꯂꯛꯂꯤ ꯁꯅꯥꯗꯨ꯫ ꯌꯥꯏꯐꯔꯦꯜ ꯈꯖꯤꯛ ꯋꯥꯔꯧꯕ ꯄꯣꯛꯈ꯭ꯔꯤ ꯊꯃꯣꯏꯗꯨꯗ꯫ ꯆꯤꯝꯕꯥꯜꯗꯗꯤ ꯈꯨꯝꯂꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯈ꯭ꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯕ ꯃꯇꯥꯡ ꯆꯥꯗꯦ ꯁꯅꯥ꯫ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯕꯨ ꯃꯤꯉꯣꯟꯗ ꯍꯪꯉꯤꯕ ꯑꯩꯁꯦ ꯑꯁꯦꯡꯕ ꯃꯤꯅꯤꯅ ꯀꯔꯝꯅ ꯍꯥꯏꯅꯤ? ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯦꯟꯗꯕ? ꯀꯔꯤꯒꯤ ꯋꯥꯀꯠ? ꯑꯩ ꯗꯥ ꯌꯥꯏꯐꯗ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯋꯥꯀꯠꯄꯁꯨ ꯅꯠꯇꯦ, ꯏꯊꯟꯇ ꯍꯥꯏꯖꯕꯅꯤ꯫ ꯃꯔꯩꯁꯨ ꯌꯥꯝ ꯇꯧꯔꯤꯅꯦ ꯍꯟꯗꯛꯇꯤ꯫ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯔꯦ꯫ ꯄꯣꯊꯥꯔꯣ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯒꯦ꯫ ꯍꯤꯞꯄꯨꯔꯣ꯫ ꯁꯅꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯗ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯒꯨꯝ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯅꯠꯇꯦ꯫ ꯀꯞꯄ ꯂꯣꯏꯔꯛꯄꯗ ꯄꯣꯊꯥꯕ ꯄꯥꯝꯕ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯌꯥꯏꯐꯔꯦꯜ ꯈꯪꯉꯤ꯫ ꯁꯣꯝꯗꯅ ꯉꯝꯕꯗꯣ ꯀꯣꯜ ꯇꯧꯖꯔꯛꯄꯗꯨꯗ ꯁꯅꯥꯅ ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯒ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯗꯨꯅ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯔꯝ ꯍꯪꯂꯨꯕꯅꯤ꯫ ꯅꯨꯡꯊꯥꯡꯒꯤ ꯋꯥꯒ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯣꯏ ꯍꯥꯏꯕ ꯉꯝꯗ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯁꯤꯡꯊꯥꯗꯨ ꯀꯅꯥꯅꯣ ꯑꯃ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯁꯣꯝꯒꯤ ꯁꯥꯎꯅꯤꯡꯕꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥ ꯈꯥꯝꯗꯨꯅ ꯍꯪꯂꯝꯗ꯭ꯔꯤ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯁꯅꯥꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫
ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯁꯅꯥꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 5ꯔꯣꯝ ꯋꯥꯠꯂꯤꯉꯩꯗ ꯅꯨꯡꯊꯥꯡꯗꯣ ꯕꯣꯂꯦꯔꯣ ꯑꯃ ꯊꯧꯗꯨꯅ ꯍꯥꯏꯒꯠꯈꯤꯕꯗꯨ ꯎꯕꯗ ꯁꯅꯥꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯍꯨꯠ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯔꯒ ꯅꯨꯡꯊꯥꯡꯕꯨ ꯑꯣꯏꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯅꯨꯡꯊꯥꯡꯅ ꯊꯧꯔꯤꯕ ꯁ꯭ꯄꯤꯗꯇꯨꯗ ꯃꯥꯁꯨ ꯊꯧꯗꯨꯅ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ꯫ ꯅꯨꯡꯊꯥꯡꯅ ꯈꯥꯝꯕ ꯃꯐꯝꯗ ꯒꯥꯔꯤꯗꯨ ꯈꯥꯝꯒꯤ ꯈꯟꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯒ ꯑꯃꯨꯕ ꯁꯟꯒ꯭ꯂꯥꯁꯇꯨꯃ ꯐꯠ ꯎꯞꯁꯤꯟꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯍꯣꯇꯦꯜ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯉꯝꯕꯁꯨ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯍꯣꯇꯦꯜꯗꯨꯒꯤ ꯃꯦꯅꯦꯖꯔꯗꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯇꯦꯟꯗꯦꯟꯁ ꯑꯣꯏꯅ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯅꯨꯡꯊꯥꯡꯒꯤ ꯃꯐꯝ ꯈꯪꯂꯕ ꯃꯇꯨꯡ ꯉꯝꯕ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯂꯗꯨꯅ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯋꯦꯇꯔ ꯑꯃꯅ ꯆꯥꯅꯕ ꯈꯔ ꯄꯨꯁꯤꯟꯈꯤꯕꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤꯕꯗꯨꯗ ꯉꯝꯕꯅ ꯎꯍꯧꯔꯤ꯫ ꯊꯣꯡꯂꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯐꯝꯃꯒ ꯂꯩꯕꯗꯨ ꯃꯥ ꯎꯏ꯫ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯌꯥꯎꯗꯕꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯆꯪꯁꯤꯔꯥ ꯆꯪꯉꯣꯏꯁꯤꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯥ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯋꯦꯇꯔꯗꯨ ꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯋꯦꯇꯔꯗꯨꯅ ꯊꯣꯔꯛꯄꯗ ꯉꯝꯕ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯂꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯍꯟꯅꯒ ꯌꯦꯡꯂꯝꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯃꯗꯨꯗ ꯁꯠ ꯐꯝꯊꯩ꯫ ꯃꯈꯨꯠ ꯈꯨꯅꯤꯡꯗꯨꯅ ꯈꯨꯔꯨꯗ ꯁꯧꯔꯒ ꯃꯁꯥꯗꯨ ꯈꯔ ꯀꯣꯟꯊꯔꯞ ꯇꯧꯔꯗꯨꯅ ꯅꯨꯡꯊꯥꯡ ꯇꯞꯅ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯁꯅꯥꯗ ꯀꯩ ꯍꯥꯏꯔꯝꯕ? ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯨꯄꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯕꯗꯨꯗ ꯉꯝꯕ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯈꯠꯂꯨꯏ꯫ ꯁꯤꯡꯊꯥꯗꯨ ꯃꯉꯣꯟꯗ ꯑꯉꯛꯄ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯝꯕ ꯂꯩꯔꯝꯕ ꯃꯁꯥꯒꯤ ꯐꯤꯕꯝꯗꯨ ꯍꯣꯡꯂꯗꯨꯅ ꯍꯧꯒꯠꯂꯒ ꯌꯦꯡꯂꯛꯂꯤ ꯃꯥꯁꯨ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯉꯝꯗꯕ ꯀꯥꯒꯤ ꯀꯣꯏꯕꯗꯨ ꯑꯃꯨꯛꯇꯪ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯂꯛꯂꯤ꯫ ꯕꯦꯠ ꯌꯥꯎꯕ ꯔꯨꯝꯅꯤ꯫ ꯀꯄꯜꯒꯨꯝꯕꯅ ꯆꯪꯅꯕ ꯑꯍꯤꯡ ꯂꯦꯛꯅꯕ ꯔꯨꯝꯅꯤ꯫ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯀꯄꯜꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ꯫ ꯉꯝꯕ ꯍꯦꯟꯅ ꯉꯛꯄ ꯁꯛꯐꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯡꯊꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯁꯤꯡꯊꯥ ꯃꯥꯕꯨ ꯌꯦꯡꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯊꯥꯡ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯑꯁꯥꯎꯕꯒ ꯁꯥꯒꯣꯟꯅꯔꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ꯫ ꯉꯝꯕ ꯇꯁꯦꯡꯅ ꯉꯛꯄ ꯄꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯥꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯏꯇꯨꯛ ꯇꯨꯛꯊꯅ ꯌꯦꯡꯂꯤ ꯁꯤꯡꯊꯥꯗ꯫ ꯀꯔꯤꯅꯣ ꯃꯤꯠꯌꯦꯡ ꯑꯅꯤꯁꯤꯒꯤ ꯑꯥꯔꯊ ꯉꯝꯕ ꯉꯥꯏꯍꯥꯛ ꯀꯣꯛ ꯉꯥꯎꯏ꯫ ꯁꯤꯡꯊꯥꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯦꯒꯇꯨ ꯐꯠ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨ ꯉꯝꯕꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯗꯨꯅ ꯐꯥꯔꯛꯂꯤ꯫ ꯉꯥꯏꯈꯣ, ꯀꯥꯏꯗꯅꯣ? ꯐꯝꯂꯝꯕ ꯅꯨꯡꯊꯥꯡꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯥꯎꯅ ꯉꯝꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯃꯃꯤꯠꯇꯨ ꯄꯩꯔꯗꯨꯅ ꯁꯤꯡꯊꯥꯗ ꯅꯨꯡꯊꯥꯡꯅ ꯌꯦꯡꯂꯝꯂꯒ ꯉꯝꯕꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯣꯟꯅ ꯁꯥꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯁꯤ꯫ ꯉꯥꯏꯈꯣ, ꯆꯠꯄ ꯌꯥꯔꯣꯏ꯫ ꯉꯝꯕ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯊꯥꯗꯣꯛ, ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯤ꯫ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯂꯤ ꯉꯝꯕꯗꯣ ꯅꯨꯡꯊꯥꯡꯅ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯥꯝꯅ ꯌꯦꯠꯄ ꯄꯤꯔꯤꯁꯦ? ꯍꯥ? ꯑꯩꯒꯤ ꯃꯤꯠꯀꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ? ꯉꯝꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯜꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤ꯫ ꯂꯥꯎꯒꯅꯨ꯫ ꯁꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯅꯠꯇꯦ꯫ ꯉꯝꯕ ꯃꯥꯒꯤ ꯃꯅꯤꯡꯗ ꯌꯦꯞꯄ ꯅꯣꯡꯃꯩꯗꯨ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯅꯨꯡꯊꯥꯡꯗ ꯅꯝꯂꯛꯂꯤ꯫ ꯁꯤꯡꯊꯥ ꯉꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯗꯨꯅ ꯉꯝꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯄ꯭ꯂꯤꯖ꯫ ꯉꯝꯕ, ꯑꯩꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯑꯩꯒꯤ ꯋꯥ ꯇꯥꯈꯣ꯫ ꯉꯝꯕ, ꯄ꯭ꯂꯤꯖ, ꯑꯗꯨ ꯇꯧꯅꯨ꯫ ꯉꯝꯕꯗꯤ ꯁꯥꯎꯅ ꯅꯨꯡꯊꯥꯡꯗ ꯍꯥꯏꯔꯤ꯫ ꯅꯪ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯀꯥꯞꯊꯧꯔꯣ ꯍꯥ? ꯅꯪ ꯑꯃ ꯍꯥꯠꯄ ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯁꯤꯡꯊꯥ ꯉꯝꯕꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯄ꯭ꯂꯤꯖ꯫ ꯀꯟꯇ꯭ꯔꯣꯜ ꯌꯣꯔꯁꯦꯜꯐ꯫ ꯃꯄꯥꯟꯗ ꯅꯝꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯉꯝꯕ ꯈꯣꯏꯅ ꯊꯣꯛꯈꯤꯕꯒ ꯅꯨꯡꯊꯥꯡ ꯇꯩꯅꯐꯝ ꯈꯪꯗ ꯑꯁꯥꯎꯕꯗꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯜꯂꯒ ꯃꯊꯟꯇ ꯁꯣꯜꯍꯧꯔꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯅ ꯃꯨꯟꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯕ꯫ ꯑꯃꯨꯛꯇꯁꯨ ꯅꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯩꯒꯤ ꯆꯤꯟꯖꯥꯛꯄꯨ ꯅꯪꯅ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕ꯫ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ꯫ ꯐꯩ, ꯅꯨꯡꯊꯥꯡ ꯑꯩꯒꯤ ꯇꯧꯕ ꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯎꯠꯄ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕ ꯉꯝꯕꯒꯤ ꯆꯥꯡꯗꯒꯤꯅꯦ ꯅꯨꯡꯊꯥꯡ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯀꯌꯥꯝ ꯌꯥꯝꯅ ꯍꯦꯟꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯑꯃ ꯃꯨꯟꯕꯗ ꯑꯩꯅ ꯑꯅꯤ ꯃꯨꯟꯒꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯑꯩꯒꯤ ꯑꯉꯝꯕ ꯎꯠꯄ ꯇꯥꯔꯦꯗꯅ꯫ ꯁꯤꯡꯊꯥꯅ ꯉꯝꯕꯕꯨ ꯆꯤꯡꯂꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯉꯝꯕ ꯇꯁꯦꯡꯅ ꯋꯥꯔꯧꯕ ꯄꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯔꯨꯞꯇ꯫ ꯎꯅ ꯎꯅ ꯃꯤꯅꯝꯕ ꯑꯣꯏꯅ ꯇꯣꯛꯂꯤ꯫
Singtha wa ngangda pariba ngambagi makutu tingladuna asum lakpado ngambana makutu khangkan kanthokduna nanthokli. Jalamba animak chap lepi. Singtha wa ngangda mamaidu sa onsinduna lepliba maphamduda maji lengdedu magleptuna lei. Ngambari phungalagliba saunningbagi miholdo tainafam khangda makut anido makhwang metladuna mamaidu koilei leiraduna asawa pudokpham thiri. Singthado mamai tamna leisilakduna ngambada yenglakli. Ngamba koini yenglamba mamito Singthagi mapada leptuna pisum sukjana hanglakli. Kaino nang tawrisa? Ngamba Ay masimadi nangondagi expect tawdabani. Asuk thajadaba maung amada nangna leiromgani haiba ay mangda phawba mangudabani. Nangmakna asuk thajadaba maung amada leirambase ay ngakdaba ngamdi. Ngakpada nati. Singtha, ay yam saungningi. Aina haidu isana tako. Mafam sidane sigi wari sagumse. Mafam chabada wari sasilaw. makutu lamagtuna ngambagi makutu paingadabagi tawragli. Adubu ngambana makutu fatkanthokduna sauningna hairagli. Pairagano. Aina khangningise khangdri phawba nang aingonda kemta hairagano. Si Bredena khangaga kayoini haibado nang wakhalduna lamsinduna khanba ngambra. Nangna laiminaramiba mise karamba makhalgi mino haiba nangna tawriba simkhamduna khanba ngamdabra. Ngamba Please. Warise mafam chade haibani. Kaino mafam chadrise. Aina hairiba ngangi bise mana takini haibagi pakhatpagiro. Kaino nangna lotpa pamisi kaino. Yamla puningkhibagi maonglo. Yam loina ningbagi waraba nangise. Ngamba. khanglaw lawra i Singthado ngamba suktokduna nakana laithoknaba tawri. Singthana sauna khon kanna hairagli. Aina hairidana warise mafam chadena. Haigi hairidana iso. Nang aina ngangbamda tada kai nangi watuka ngangna bhonaribado kaigino. Aina khangingba poche nang naingonda khanganbro. Hawjik aina kayam sauningi kayam pente haibadi nang ubro nang khangbro. Pumna mangsingdoke atopa mafam amada chatse haibisidi nang tadabra. Yare sengdono kemta hairano ai kemta taroi. Aidi warisida kemta khangdrasu yai. Adubu warise khangakpada thangoi kaigadaba bredenda oina warise khangal. Aiso sige sengwa wari mangondagi oina tagi. Aduga amaga haige. Nangsu aigi marupni. Chap manana bredensu aigi marupni. Marupni haiduna aranba marupki michangdadi ai kaidonungna changoi khango. Nangna maram oiraga bredengi thamoi kahenbadi yaroi. Aina yaroi haisini. Ngamba wadu ka khairamnaga sauna makong thangduna thokri. Chatkriba ngamba bu yengladuna Singtha macindagi sora sangba makamthokduna yenglaga leihawri. Magi wahai amata tadabida chatkraba magi marupo yengladuna wakhal mayama makhallaga leihawri Singthado. Ngamba garidu thauduna thoragli pendaba haibabu tasingna pendre. Singthagi maongda saunningbana kamthingli. Yungthang mamakut pena haningba haiba matangdu hek yawri. Wakhalduda Breden bu khangning ningsinglakli. Wafam sigi matangda Bredena khangakpa mikupda kari oirakpa haiba wakhal ama ngaihaktuda sagatuna kokduna yengnaba honaragli. Garigi steering mamangi ahangba space tuda leiriba fondo mikup khara garido brake faduna kamnaga yengli. Wakhaldana wahang pokomgi lan kaina suknari. Lan ngam firal paidringai ngamba fondo lamladuna lawri. Logdo on tawduna call history da yawriba Bredengi number duda khubidu ngahangnamdana lei. Machindagi sorama sangna kamthokduna phatnamli. Ring ahom marira khakjatbaga nokmi tawduna ngahan makhaigo nungsiba khonjal kawrakli. Ngamba Tuwujungi ngamba Bredengi khonjal tabada. Mamitu tapna wisinduna second khara tumin lei. Phone tawraga tumin lei kibaduda Bredendo amukasu kawrakli. Ngamba tabra. Breden ai nangonda kainom haigena. Hayo kaino. Singthado